Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi amuk lobirasi Eshworna Pibiba Taloi ahumsuba tangka gari adusu sumthawi nupi ani sisu sumtongi kaida chatlino su khangde mafam ado khangdrabadi hangbra habisu hangde tawriba Deni ga sinduga khanabasu sungleplepti Deni gidi nungaizabi habado oikre nupi machasi lakna duna khanaraga chatpasina hene yamna nungaiba ama pokhankri mangondadi aduna adum heklaknei sindusu machiladu tumina leiti Deni na ngangli makai masu pepa pakhumda khumi Hey Miss Exclusive handak 12 thaduna haide nangbu larik padana leige leitaduna ahangi romance ka yengba laise kaigino Mene yawda pupu nabi ma inane larik paraga leiramadi sese hauzik romance tawni kaine khanjari do phangba kai nayumdane tummaga leradoni khangaba Sindusu sinayase mana puthok piraklini haibagi wakhalda haizaraklibani Deni na amu Hai machil khukanji yune masi ngangse angang na tagumna adumai khumi haiba Hai nupa na tagumna wa kyam ngangli ni yungu masi pupu se nupa manjade haiba jagat ngang ngangi mi makhoi ani adu sum khatnaraga leiba tare khanduna merana wa marak thalai yari to noi ani gi domta aikhoina laise kaidanam da hairo pungsu thingzilakli numisu taslaktore phana sangna storakli kamai tokse haibano Hai gumdana Deni ga sinduga khanaba taringai phana sangna thoramli gari adusu kaida chatlino su khanpham khangdri tawrise moina hujik leiriba mafam asidi mi su kaya chanadi lambi asigi nakan oyeta labuk ngakta leiri laptakna chingsang paring amasuri numidang wairam oirakpagi numitna mayum changlamdagi chingsang paring adugi karaktagi sandorakliba ngangleina ba koraugi mangaladuna labuk tuma Sintungna sandokibada ubada aduki matik ningthijari Sinduna Soida kamo photo namkise phasei yamna Deni na amu Nanga khanari ngai ituga wari am phok sana hudri tawrise Mera so mukhai dei Sineya noi mathoiga aiga saida lehoragi Deni se nanga sanado wari yamna lei haibani noi ani gari se puragane asai phosum koiro yabro Sinaya naga khumbanangdi Deni na phathekta khumlei Madumakni aina haye kalambasu yari noi ani lehoro aikhoi ani chatkhage Hoi thengdi thengjilai angang ani se horen mayumda mujebini kuidi kuirakanu Hoida aina hena bab tai kaidorage Nangna bab khangda tarakpasini aina kirise Asumna Deni ga Sinaya ga ama gari thauduna chatkre Sinduga meraga ama lehori Lobuk pumba phaumun kiduna khaunaba yainaba loikibagi misu itaktai hauzik leiriba haibabu meraga sinduga khaktani leiriba labuk tugi mayaida masa phandoktuna hauriba haikru pambi adu ubada sindusu merada on sinduna hairi tamera adagi umakongsida photokapuslao swaidagi usisu yaulaga dum kapirage kharasulapi umakongsida na chapado thenglani as tale sidagi su kapiyo Adasu chalaga kapuse kaisu thengloi lao Masi haiduna mapada ningai tawbadona hekta makhut pairaga chingi nupa masu angang lamhenbini haina tana yaroidabini mana hairikai yadabini khanglamali hoi Masi haiduna muklak minari lawpak tuda chatna wari su sanari Nangdi exam gi larik kam paraba loina pare kayamdi heiraba Loina haire Oh kari di hairaba Ming ibasu haire roll number ibasu haire yumnak ibasu adum haizile subject ki ming dudi question paper dagi silagena madumadi haizindre Yam haira zat oire nangde Satra oiringai sidi larik ti yamna pahaningai di ai susum parisdi dagina jet phawa iba paba hairadi yari kaino larik te yauriba mayak singdo dagina jet phawa de yauriba mayak sing aduna ne yansinaraga semba ngaktani 12 luragadi kari toge khaliba Nurse tamlaga doctor nupa masak phajaba ma phage na khale phagi tawnida mi college ka karaga oza masak phajabada crush tamgi doge am wali masi haiduna
ꯃꯦꯔꯥꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥꯁꯤꯁꯨ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯋꯥ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯨ ꯉꯥꯡꯂꯨ ꯈꯨꯗꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯗꯒꯤ ꯖꯨꯠꯃꯦꯟ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯂꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯔꯦꯝꯕꯗ ꯋꯥ ꯃꯥꯡꯗꯨꯅ ꯏꯅꯔꯖꯤ ꯐ꯭ꯔꯤꯗ ꯃꯥꯡꯍꯟꯕꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯅꯤ ꯑꯗꯨ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯕꯤ ꯁꯨꯝ ꯂꯥꯛꯄ ꯑꯗꯨꯅ ꯀꯔꯤꯕꯨ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯅꯨꯄꯤꯁꯦ ꯎ ꯃꯈꯣꯡꯗꯨ ꯌꯧꯔꯝꯗꯥꯏꯗ ꯆꯠꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯜꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯣꯡ ꯍꯥꯗꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯕꯗ ꯁꯤꯟꯗꯨꯁꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯍꯩꯃ, ꯇꯥꯃꯦꯔꯥ ꯑꯝꯇ ꯉꯥꯏꯈꯨꯑꯣ, ꯅꯇꯣꯝꯇ ꯆꯠꯈꯤꯅꯨ ꯑꯩ ꯊꯅꯝꯂꯒ꯫ ꯌꯦꯠ ꯑꯣꯏꯗ ꯃꯤꯠꯌꯦꯡ ꯆꯩꯊꯣꯛꯇ ꯃꯥꯡꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯆꯠꯂꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯉꯥꯏꯈꯣ, ꯆꯠꯄ ꯌꯥꯗ꯭ꯔꯤꯌꯦ꯫ ꯀꯩꯗꯧꯔꯒꯦ? ꯋꯥꯔꯕꯣ? ꯑꯩꯅ ꯉꯁꯥꯏꯅ ꯂꯥꯞꯄꯤ ꯆꯠꯂꯨꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁ, ꯋꯥꯕꯩ ꯅꯠꯇꯤꯌꯦ, ꯑꯩꯗꯤ ꯋꯥꯕꯤꯗꯦ ꯀꯩꯁꯨ, ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕꯅꯦ ꯑꯩꯗꯤ꯫ ꯋꯥꯗ꯭ꯔꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ꯫ ꯉꯥꯏꯈꯣ, ꯆꯠꯄ ꯌꯥꯗ꯭ꯔꯤꯕ꯫ ꯅꯨꯄꯥ ꯑꯗꯨ ꯋꯥ ꯉꯥꯡꯗꯦ, ꯅꯨꯄꯤ ꯃꯆꯥꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤꯁꯤꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯈꯩ ꯃꯈꯨꯠ ꯃꯆꯥ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯕꯒꯨꯝꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯁꯤꯗ ꯑꯝꯇ ꯂꯦꯞꯄꯨ ꯂꯥꯛꯑꯣꯕ, ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯂꯥꯛꯑꯣ, ꯇꯥꯃꯦꯔꯥ꯫ ꯈꯣꯡꯒ꯭ꯔꯥꯎ ꯄꯣꯀꯦꯠ ꯍꯨꯝꯂꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯁꯤꯟꯗꯨꯅ ꯂꯦꯞꯄꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯦꯞꯄꯤ꯫ ꯅꯨꯄꯤ ꯃꯥꯁꯨ ꯂꯧꯄꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯧꯔꯤꯗꯨꯗ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯅꯨꯄꯥꯗꯨꯒꯤ ꯈꯨꯗꯥꯡ ꯑꯣꯏ ꯄꯥꯝꯕꯣꯝ ꯑꯣꯏ ꯇꯧꯕ ꯖꯒꯥ ꯑꯗꯨꯗ ꯐꯠꯀ ꯀꯣꯜꯂꯒ ꯃꯀꯣꯛꯀꯗꯣ ꯍꯥꯏꯐꯦꯠ ꯅꯨꯄꯥ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗꯨꯅ ꯉꯥꯊꯗꯨꯅ ꯂꯩꯔꯒ ꯂꯧꯄꯥꯛꯇ ꯇꯥꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯗꯣ ꯐꯣꯇꯣ ꯀꯥꯞꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯥꯗꯤ ꯅꯨꯄꯤꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯈꯟꯗꯨꯅ ꯅꯨꯄꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯁꯤꯟꯗꯨꯁꯨ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯅꯝꯕ ꯂꯣꯏꯕꯒ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯇꯣꯝꯇꯁꯨ ꯈꯖꯤꯡꯅ ꯆꯣꯡꯕꯗꯧꯅ ꯃꯈꯨꯠ ꯃꯁꯥꯒ ꯍꯥꯏꯗꯅ ꯐꯟ ꯐꯟꯒ ꯆꯣꯡꯂꯒ ꯄꯪꯍꯥꯗ ꯍꯔꯥꯎꯖꯩ꯫ ꯑꯌꯥ, ꯑꯣꯄꯥ ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯥꯏꯕ, ꯇꯥꯃꯦꯔꯥ ꯅꯪꯁꯦ ꯃꯃꯤꯗꯅ ꯍꯦꯟꯅ ꯐꯖꯩꯌꯦ꯫ ꯋꯥ, ꯐꯖꯔꯦ ꯁꯤꯗꯤ, ꯗ꯭ꯔꯃꯥꯒꯤ ꯔꯣꯃꯥꯟꯇꯤꯛ ꯀꯄꯜꯕꯨ ꯃꯥꯜꯂꯤ, ꯗꯤꯄꯤꯗꯨꯝ ꯊꯝꯗꯣꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯨꯏꯍꯧꯗꯦ ꯋꯥꯆꯞꯇ ꯆꯪꯂꯒ ꯗꯤꯄꯤ ꯐꯠ ꯁꯤꯟꯗꯣꯛꯏ꯫ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯐꯠ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯥ ꯃꯥꯅ ꯌꯦꯡꯂꯝꯂꯤꯗꯨꯒ ꯍꯦꯛ ꯃꯤꯆꯥꯟꯅꯔꯤ꯫ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯤ ꯀꯔꯤ ꯑꯥꯔꯊ꯭ꯔꯕꯨ ꯄꯨꯔꯤꯕ? ꯀꯂꯛ ꯃꯤꯠꯌꯦꯡꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ? ꯄꯥꯃꯨ ꯃꯤꯠꯌꯦꯡꯅꯤꯕꯨ ꯍꯥꯏꯁꯤꯔꯥ? ꯈꯝꯕꯜ ꯃꯤꯠꯌꯦꯡꯕꯨ ꯑꯣꯏꯍꯜꯂꯁꯤꯔꯥ? ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯕꯨ ꯀꯧꯁꯤꯔꯥ? ꯅꯨꯄꯥ ꯃꯥꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯒꯤ ꯑꯥꯔꯊ꯭ꯔꯗꯤ ꯑꯉꯥꯡ ꯑꯣꯏꯃꯟꯕꯅꯅꯤ ꯍꯥꯏꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯪꯃꯟꯕꯅꯅꯤ ꯍꯥꯏꯔꯗ꯭ꯔꯥ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯥꯅꯗꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯑꯥꯔꯊ꯭ꯔꯗꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯊꯝꯅꯤꯡꯉꯤꯔꯣ ꯇꯥꯃꯦꯔꯥ? ꯊꯝꯅꯤꯡꯗꯦꯗ꯫ ꯌꯥꯔꯦꯕꯨ, ꯊꯝꯅꯤꯡꯗꯅ ꯃꯨꯟꯅ ꯌꯦꯡꯂꯤꯗꯣ ꯈꯪꯉꯤ, ꯅꯪ ꯋꯥꯆꯞ ꯅꯝꯕꯔ ꯄꯤꯔꯛꯑꯣ, ꯊꯥꯕꯤꯔꯛꯀꯦ꯫ ꯃꯦꯔꯥꯁꯨ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯅꯝꯕꯔ ꯑꯗꯨ ꯄꯤꯈ꯭ꯔꯦ ꯉꯁꯤꯗꯤ ꯀꯩꯁꯨ ꯈꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯗ꯫ ꯑꯃꯁꯤꯁꯨ ꯅꯝꯕꯔ ꯑꯗꯨ ꯁꯦꯚ ꯇꯧꯁꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯥꯖꯤꯜꯂꯤ꯫ ꯅꯨꯄꯥ ꯃꯥꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯁꯨꯝ ꯌꯦꯡꯂꯤ꯫ ꯑꯁꯣꯝꯗꯒꯤ ꯔꯣꯃꯤꯌꯣ ꯖꯨꯂꯦꯠꯇꯨꯅ ꯀꯝꯗꯧꯔꯤ? ꯀꯨꯏꯔꯛꯇꯕꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯒ ꯍꯜꯂꯧ ꯍꯥꯏꯕꯗꯨꯅ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯂꯨꯔꯣ ꯍꯥꯏꯕꯒꯨꯝꯅ ꯇꯥꯔ ꯃꯥꯜꯂꯤ꯫ ꯐꯅꯗꯤ ꯁꯥꯡꯂꯤ ꯃꯣꯏ ꯑꯅꯤꯅ ꯊꯧꯔꯛꯂꯤꯁꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯄꯨꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯅꯨꯄꯤ ꯃꯥꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯟꯊꯣꯛꯇꯕꯤꯒꯨꯝꯅ ꯐꯝꯂꯝꯕ ꯑꯗꯨ ꯃꯔꯣꯜ ꯈꯔ ꯂꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯁꯤꯅꯥꯌꯥ, ꯗꯥꯝꯆꯥ ꯍꯜꯂꯁꯤ, ꯅꯨꯃꯤꯠ ꯇꯥꯔꯤ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕ ꯊꯦꯡꯂꯅꯤ, ꯑꯃꯨꯛ ꯆꯩꯕꯤꯕ ꯇꯥꯔꯦꯕ꯫ ꯊꯦꯡꯉꯁꯨ ꯀꯅꯥꯝꯇꯅ ꯆꯩꯔꯔꯣꯏ ꯉꯁꯤꯗꯤ, ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯦꯜꯀꯝꯅꯦ ꯇꯧꯗꯣꯏꯁꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ? ꯅꯪꯁꯦ ꯚꯥꯞ ꯇꯥꯔꯤ ꯄꯣꯠꯅꯦꯕ, ꯇꯥꯁꯤꯟꯅꯗꯕꯩ ꯋꯥꯅꯦꯕ, ꯅꯠꯇ꯭ꯔꯣ? ꯑꯁ, ꯋꯥꯊꯤ ꯉꯥꯡꯅꯨ, ꯍꯜꯂꯁꯤ ꯊꯦꯡꯉꯤ꯫ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯉꯜꯂꯤꯉꯩꯗꯒꯤ ꯗꯥꯏꯔꯦꯛ ꯆꯪꯁꯤꯟꯕꯗꯣ ꯅꯪ ꯏꯀꯥꯏꯅꯤꯅ ꯇꯧꯅꯤ, ꯑꯗꯨꯅ ꯈꯔ ꯊꯦꯡꯅ ꯆꯪꯁꯤ ꯇꯧꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯣ?
Nanau nupiduna aida pupu gaubodo taba nungairibo nangbo aduna ngasidagidi itei kaholasse aikhoida chalase ngaside as chaitrang patrang do yam nganglano mathoi su yauraibani ngasi tholaise mana kamai tawdino nangi oinadi aikhoida chatpase yaraba natro nanau nupi matomda yumda kamai changduino khanbagi oirabadi kaisu warano aina thokpa tawge e kaidawdi badam chade haima aina hangnise hana khumune kaibo Noi nanau pise makok chakra chaktabra kaistawdabani yamna phabani kharabudi mangau thibani mase phadi phaiko hoi haiba phabani haujipudi angang oribaini khara gyan taraklaga phagidoini magi mawong sisu yam phai hairabani na angang ohelarose lesabi pha lesing asidegidi e kaibuna aise sinayagi pakhumga piraktri adugi mahut phone adu lauthoraklaga Meragi mama kethabi da call hekta tawsili kethabi hello ibunga teni ima hawo kaidawre nang marup so halaktrine noi bu kaida leige ma ngasidi khara thengani hai kaidawba yawrage ne matam naga matam phattabani yarabadi nganna halawni noibo ma ngasidi ngan bu sungyarare nachanu pado nupi chele ima nang namong nupi phangladongni ne Ha, kari, aseng barane, nang na hairisibo. Mani, aseng bani asengba. Aduda namauda angang khara oriba. Aduna nachanu paduna yumda pusiningriba. Matam khara lehen kisina hari. Aduda aina ima babasu ahan oire. Angang oibasidi imana dum taklaga gyan tajani haidana aikhoi anise khara marai tawnari. Sangom thakliba angang oirabasune hekta pusilaklo. Sangom gado aikhoi da leiraga pithasi. Madumagni aina harisisu ada nachanu pasini yadri ngaiko imaunadi kari hairige namau pibudi adum yare maune yarabadi walore nakoi hauji karai da leige numisu tasilagle kharamam silagane ima hoi loba laki ma lakpagi budi ekhoi doina lakpiro ekhoi doina thamlamlage hoi hoi adaina tawro thamlage ko adudi nang pabungdane ngale helukiye Photo kaplingai video namlingai pung kya takrabana khanghaudi lerakpada numit pungta tare intham thaga oibaga khanghaudi numit asisu jara jara hekta takhi merana nachi hoidusu halaktini karai tana chakrabana khangdi numit tari ni tawrise sindu sukhumlai aya haigumdana thengli sidi horin yumda chaibirani ye ngasai makai heroine saringai kaisu khaludraga Loirakpada numitaraga leiramba sida yumda chairani khanbagi peri peri ga tawduna hairakli merana haujikta jaibini na khalairo ngasai na numitare hero yadro e lan base aina taduro madugi nupidusu thenglega amta khangoiduni masi haiduna macheda call tawsili adubu amadudi off lerami sinduna aya off leye Tamera, nogi pupudu am tatawo, chigi number di off layi. Mera su phone adu lakthoktuna teni da tawsili ring amani chatpaga amadu supai khalai adubu mera na wa haibaga nangdi mana hana pereng kaptarei itaw aikhoi yumda haitare noi leramdabaduda chatkhrobi ningduna thoisu aikhoi da thamlamage nangne miss exclusive to puraga aikhoi doin lao noi ka yoroge haisibo pharakti phuye nangsu haithoro Ekoine ngasagi mafamduda adum leiri khoyum yogdori noi ani arakpa gari am pharaga lakminaro thamiko ai wa haibaga nang haudi kakhibana hali amuk tawshinbadasu off leithokri tawrise sinduna tamera kai hairino moidi yum yogdori hairine ekoi anisu ekoine thokpa tawra laoi mawaga leikradi manaw nupi kauna boire ama pupudusu matu yauradi marukka ningda boire Pay, nungai nindina moy ani thingna bam famdane kaina katki sumngang la leranu chana batau silau makhoi ani dusu asumna tapli sorok lomda lakpa hawi mama na phone su sum tawshin be helak padagi silent thamjangkri pairadi jeraklani kibagi intham thaga oiri leiri duna labuk mayaga oibaga leichil thaba su henjilei ingsing silei nupi madi chatna ingsilakpagi masa adu subsin bahori As, ingsile sidi.
Masi haiduna makut macha aniduna pambomda nalaga sum chatli. Nupa adusu yengba nungaitra mali. Mana litliba mataki jacket adu lauthoklaga nupi aduda matungdagi tapna insinbi. Aduga amuk nakanda tumina chatli. Adumne hek tawbaga nupi madi mamit ka lauthokai. Nupa aduda chaplepla yengduna leithokri. Merana. Kaino tawriduna? Nupidugi mawang aduda hanglakpani Sindhusu. Tamera, aikhoi anigise romance tawira haujikidubo. E, kaibuna haise? Haujik nangna furit piraido. Nate, kaidi romance no? Nanging maduda sumbibani. Apang, haujikido romantic scene romance story ne khoi anigise. Drama dasu heroine ingladi hero dunane mana lipa purito lakthoga piriduni. Karisu khalamdaba ise nangna namdana hero ining hale tawrisi. E, oyuna bet oidoi mahuta hero ibana phatra. Aina hero eradi heroine kanana oidiba. Aima, ai laisidi aina heroine kaino. Sinduna karisu khanda icham chamna hairakliba wasida nupigi wakhal leijaramdaba pakhangariba kakase momon kanok chari tawrisi. Asumna wari sana duna gari lakpa phana kuina muk ngaire main road tagi haijinba jaga oibaga gari su pakna lakte uchina ama lakpadagi adum yaurakli. Moi anina teni hoigi mayum yaurakpadu phana thengli gari ngairingai kaidauringai pung 9 taramdori pungda ngalabasu matamdadi thengli. Angang oiringaidagi khangnarakpa loinarakpa oibana kaisu koibadi tawdi merana teni hoigi imungbu. Numidang oirabanina thonga silamba aduda sumangda leptuna kawi merana. Teni mana kaubadu tara mali imungdagi tenigi mamadu hatu jenthorei. Teni hoigi imung asi mamaga teniga talaibani mapadi laikidaba kuiri. Mapa laikidraba matung mamana machabu kaida soikini khanna chaksinna mi ama oinaba wana honajarakpani. Mera hoigi imungnasu mateng yamna tawbirakpani. Haujikti merasu tenisu higher secondary gi oza oiduna animal Johnstone merana maths gi oza aduga tenina chemistry gi oza oina puminari. Teni gi mamasu hana pau khangduna leirabani aduna harau chenthorei moibu kausili. Saraswati. Aima, icha sing yauredana lao imungda changnasi. Kadai ibe madudia. Sinduna. Bubo, ai buro. Sindu ibi mahaiba matakibaduda meragi matungda leplambado phatka chongthoraga hangliponi. Saraswati na amu. Imausidi onthongna nusikreda machin makhaga yamna yangba mali. Lao imungda changnasi. Hoi bubo, tamera changasi lao. Mana phauga sadana nupa se amuksu kausilibani. Nupa madi Saraswati na imauga haibasida missing oibana masa ase iching jingnaba haukrabani. Adubu wadi ngangthokdri. Ani aduna imung changlakpadadi teni hoidi amatta leiramdri. Teni gi kada pusinbiraga Saraswati su. Ngakleramuko imasune imaugi hongdoknaba phi purake. Masi haiduna amuk thokre. Haujikti merasu gyan pungta tari tenina jat ki semjin sajinba wari mayam ama haijilamnani haiba aduna hana wa melaudaba yade khanduna sinduda wa haige tawbaga makhada mamagi makhol tare. Mera tabra ai wamta waga haiba loiba nangdi nupi aduna khanglaw khalai. Kaino e tabra kaina ai bumagi nupi dawna sindu kauro natraga call me Mathoi. As se Mathoi ai waige horen sida bumbok ama changlagane nangda wa hanglabadi ehenba wa sunga ngangba yadi nati haina adum hayuko hoi haiba sunga yadi ko kaigino kona hairagi nang khanglaroi aina harisida tawko. Hoi khara kupna haina ba nang haula hoba janati mama kethabidu jatiga phatekta changlai. Haima Saraswati imausidi aigi mi oidore tawrira khangdi piktak lakta onthongna nungsikreda masakase yamna nungsirine nangbo.
Iche na ngangthorakpasima ado bema nangi khangraw selido nungaite phanek se hongdo. Hoi bobo nangonda ina kai haige. Haujikta phajana hoi haibe yade hairaga irai laina hairakpaduda khanglaw lawrakpani. Sidi question hangbusu natana nupi sisu nupa mana lawrakpaduda kiruk yenglaga mina ngangli khuding khumdrabadi leiba haitabani khumlakpani. Kethabi Hey ibungo kaigino nangna imauda lawrise chalo cho nangne mapalda leiramu imauda wa hangi chalo thokro ne nangbo. As ima kanagi namongno nangna haridubo wari kainam tawreko. Hey kaisu tawdi nungairi bani haujik ne wari gi climax kaido laktorabani nang thokro cho ima ne icha gi pukchel khangini imauda karisu hairoiko icha na pamjarabu ima na kaisu ne tukati ki thiroi cho nang gari dane ekhoi tholakpa ngairamu. As ima hawo ima loina bhap tare hairidana bungo nang se wa yamna hainei bu. As teni di karaino phone chu off lei mana sidala ona lakpani ma yaudri ne wari se sungya yaroi karaino mabo. Saraswati na amu haujik wai di mana phone torami nakoi chakraga hairo natrabadi ma changlakpai kai hai ima su sauningdana ne khara ngangkhre nangi marupti gyan tai nangna ise ottana pakhang sari oina leyu haidana chaikrabani. Ma angang se ngalingai sida yum wahai adu haiba loijingai kethabina hoine aikhoi su yumda puna ba haidana lauba laisini chalo nang mapalda ngairamu. Machagi waga tabi bajanati mana thokpa mahairaga meradi induna mapanda ngairamu haiduna kaadudagi tantholai. Nupa masu adumne hek tawrakpadudadi tanna thokre thong yorakpada onsinduna mamit o manawo sindude ingit ama tawramli poni nupi masu khangrira nokfet ka tawduna leiri. Kethabi hoi magi bungo ichadi michi khappaga se onthokna hikredako. Mama na dumne hek hairakpaduda hottana prap thokre. Kethabina Bema as imau sidi onthokna masak nungsikredako laigi machabu maline tawrise swarga gi apsara kaido oiramdana amu. Sindusu nate su harini onthokna nungsikreda tawriside ado nangbu aigi cha ngaubasina nampuda koiriro. Nate oh adudi pharaga poraira. Nate ado nangbu jela ibase nasana yadabidaro. Nate oh adudi hayeng mama hoi mayam tawraga nangbu yumda thinbirage ko. Nate haima Saraswati imau se mayumda thinbiranu hairi yamna nungsiye mi hoida imau nabu yadradi aikhoida dum honglabasune hongtokpa haiduni. Saraswati na je namause anganga oibasida mayumda chaini kibo oiramgani. Moine hektane imauda chaibibaga yaponte adu bema nangi yumgi mina machin hangba laklabadi amuki dana nasana yadiga hairakani ko. Handaksu sindudo nate bema nangdi onthokna phajakre tawrisi imauga yengnabada aigi chasi thiauri hayeng luhongbada kainani heli hainarani. Nate haima magi haibase haujiktagi kankhatnai me Saraswati nang wadu loibaga nangdi thongda chumna napagumna naplaga tumina ngasaidagi wari taramliba nupado phat thong adu hanglaktuna khanglaw laurei. Hey nate ga ngang phudage leiramu nang